ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯅꯨꯄꯥ ꯀꯇꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯕꯤ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯇꯟ ꯅꯨꯄꯥ ꯑꯗꯨꯗ ꯆꯩꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯅꯨꯄꯥ, ꯅꯍꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕ ꯃꯈꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯤꯕꯣ? ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯑꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ? ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ" ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯑꯩ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯂꯒꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯍꯔꯥꯎꯔꯗꯨꯅ ꯀꯔꯤ ꯄꯥꯟꯗꯝꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯀꯇꯟ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯐꯥꯎꯔꯒ ꯅꯨꯡ ꯊꯨꯒꯥꯏꯕ ꯆꯠꯄ ꯇꯥ ꯇꯣꯝꯕꯕꯨ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇꯪ ꯍꯦꯛ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ꯫ ꯃꯥꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ "ꯄꯪꯁꯨ ꯄꯪꯕ, ꯇꯟꯁꯨ ꯇꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ" ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯇꯥ ꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯇꯜ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯡ ꯁꯨꯕ ꯇꯣꯝꯕꯗꯨ ꯂꯥꯛꯇꯨꯅ ꯀꯇꯜ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯇꯜꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯇꯥꯕ꯭ꯔꯥ ꯅꯨꯄꯤ, ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯂꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯇꯥ ꯇꯣꯝꯕ ꯍꯦꯛ ꯎꯕꯒ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥ ꯇꯣꯝꯕ ꯎꯔꯦ, ꯆꯥꯛ ꯄꯨꯊꯣꯔꯛꯂꯣ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ" ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯇꯜ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯇꯥ ꯇꯣꯝꯕꯕꯨ ꯍꯦꯛ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯃꯥ ꯆꯥꯛ ꯆꯥꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅ ꯀꯇꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯇꯣꯝꯕꯗꯨ ꯅꯨꯡ ꯊꯨꯒꯥꯏꯕ ꯆꯠꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯨꯔꯤ ꯇꯥꯐꯝꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯇꯣꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯇꯣꯝꯕꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯇꯜꯗꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ "ꯇꯥ ꯇꯣꯝꯕꯗꯨꯕꯨ ꯑꯩꯅ ꯎꯗ꯭ꯔꯤꯉꯩꯗꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩ ꯆꯔꯥ ꯁꯣꯏꯗꯅ ꯍꯦꯟꯕ ꯇꯥꯔꯦ" ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯇꯣꯝꯕꯅ ꯍꯦꯛ ꯍꯦꯛ ꯅꯨꯡ ꯊꯨꯒꯥꯏꯕ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯇꯣꯝꯕꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯊꯨꯒꯥꯏꯔꯛꯄꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯈꯧꯖꯥꯎ ꯑꯗꯨ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯇꯣꯝꯕꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ꯫ "ꯏꯁ, ꯁꯤꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤꯅ, ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ" ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯡ ꯁꯨꯕ ꯇꯣꯝꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯇꯣꯝꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯇꯥ ꯇꯣꯝꯕ ꯎꯔꯕꯅꯤꯅ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯒꯦ꯫ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯀꯇꯜ ꯅꯨꯄꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ "ꯏꯁ, ꯃꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯣ? ꯑꯩꯅ ꯈꯨꯟꯈꯤꯕ ꯁꯅꯥꯒꯤ ꯈꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯎꯔꯝꯂꯒꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯂꯥꯛꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ꯫ ꯑꯩ ꯎꯄꯥꯏ ꯑꯃ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯦ ꯃꯦꯜꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏ" ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯇꯜ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ "ꯑꯣꯍꯣ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯇꯥꯗ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯉꯁꯤ ꯑꯩꯅ ꯈꯨꯜꯂꯤꯕ ꯁꯅꯥꯁꯦ ꯅꯪ ꯇꯪꯈꯥꯏ ꯑꯃ ꯂꯧꯖꯔꯣ꯫ ꯑꯗꯨꯕꯨꯅꯦ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯗꯤ ꯑꯩꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯈꯨꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯆꯤꯟꯌꯥ ꯑꯃꯠꯇ ꯊꯣꯛꯂꯛꯀꯅꯨꯀꯣ" ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯨꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯀꯇꯜ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ
ꯅꯨꯡꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯂꯕꯗ ꯀꯇꯜ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯝ ꯍꯪꯂꯨꯗ꯭ꯔꯤ꯫ ꯇꯣꯝꯕꯅ ꯄꯤꯔꯛꯄ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ, ꯁꯦ ꯁꯅꯥꯁꯤꯡ ꯑꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯥꯟꯗꯝ ꯑꯃ ꯊꯝꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒ ꯃꯉꯣꯟꯗ ꯄꯤꯔꯛꯂꯕꯗ ꯀꯇꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯄꯪꯕ ꯀꯇꯜ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎꯗꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ